Akasvani Imphal Kshetrimayum Chitrabhanu na pau pazari ahanbada madu oiba pau. Rajapal Ajay Kumar Bhalan hairi English machama panifu marigi ngasi numit asida moirang da ahanba oina varaki machu hongi firal chingkhatkiba asi leba asigi ningtam ihogi khwaidigi singthan nga oiba tangkak amani. Dharmagi chanabi amasung harok te ambagalone na ngasi Manipurda cherauba kumai pangthokli. Dr. B.R. Ambedkar ge chama kuntra mari suba mapo kumun ga mari lenena Pradhan Mantri Narendra Modi na tongan ba project kharagina jatra khunkhre kharagina sangagani amasung awang nupo Bharat ta ahan oina robotic surgery gi khudong chaba Assam da leire. Rajapal Ajay Kumar Bhalan hairi ilnising machama panifu marigi ngasigi numit asida INA gi Colonel Sakot Ali Malik na moirangda Bharaki machu hongi firal chingkhatkiba asi leba asigi ningtam ihogi khwaidigi singthaningai oiba tangkak amani wafum asi moirangda pangthokpa Bharaki machu hongi firal chingkhatkibagi numit gi marfumathoni suba kuman thoramda mari lenena Rajapal na phungdokhibani. Rajapal na hai British loilam lengaktagi ahanba oina ningtamba phangduna moirangda Bharaki machu hongi firal chingkhatkiba asina leba asigi miyamda ningkha tamhandabagi thongna ithil hena hapki. Ningtam Lami Subhash Chandra Bose ki liching makhada INA gi miyangi amatta oiba wakhalon amasung thongnaga lonena Bharatpu ningtamba phangnanaba honaki. Rajapal na hai It's a matter of deep honor for me and a patriotic pride also to stand here on this auspicious day, which incidentally is a new year also for the Manipur. On this very day in 1944, Colonel Shaukat Ali Malik of Indian National Army hoisted the tricolor flag of Azad Hind Fauj on Indian soil. And the place was none other than Moirang in this beautiful state of Manipur. Moirang was the first Indian territory declared liberated from British colonial rule. This was not only a symbolic act, it was a declaration to the world that India would rise and reclaim its freedom with courage and unity. Palantharam asigi manung chana Peace Memorial degi maibam lokpadegi chingdegi bike rally amasulam thaki thoram asi Rajya Sarkar gi Art and Culture Viva amadi INA War Museum kam Library moirang na sinbani. Manipur ngasi dharma gi chanabi amasung harok te amgalona na anoba chei hoba cherauba kumai pangthokli kumai asina lakpada ayuk angan badig hauna yumthong khudingda dharma gi oiba laning laisol thorum sing pangthokpa kum amagi ano apen sing mapugi mafamda katlaba matungda mathel lukoi semtuna amaga lanaba amasung nunthil gi matamda manang nakpa chingda kanabana kumai asigi mapung oiba saktam oiri paudam ama Manipur Sajibu ki tara turungi panba nubit asibu mahuk sadigi chanara pamatungina Sajibu cherau bahayna pangtoktuna lakli kumamagi anau apensing ingkoldegi natraga kaithelegi leiduna isorgi mafamda katnai ensang mathel lukoi kya tawduna imung amaga lanaba gate ki wangmada sak ensang thadokpuna numit asida tawnai nungthil athengmada manang nakpa cherau singsingda chingkaba mayum pan krabi nupi singna mama mappa mabung mappa singda khudolpot piba numit asigi mapung oiba saktam oiri. Akasvani Imphal gi pau gi damak wahengbam Rajesh. Cherau puna lakpada Rajapal yauna luchingba kayana yafa paujal pirakli mahagi paujal da Rajapal Ajay Kumar Bhalan hai cherau buna ari anosinaba anobu wakhalon asa amasung chakhatpa oirasunu numit asina lakpada Manipur Vidhan Sabha gi Adaksa Thokchom Saitrabada MLA Govindas Konthok jamna chingbana lamdam asigi miyamda yafa paujal pirakli. Tamil Nadu amasung Kerala dasu mahusagi oiba chehi hoba gi thoram sing asi pangthokli. Tamil Nadu da ngasi asi anobu chehi hoba Patundu haina pangthokli numit asida miyamna manak nakpa mandir singda chatuna lai khurumba amadi yumda mathelukoi taruk langduna amaga chaminabana mapungoi basaktam oiri. Kerala da sunumit asi bisu haina pangthokli numit asida Bhagavan Bisnubu ira thongni jatuna aphaba mahi morong amasung nungaya phaba bibinaba khurumnai. Security Force na Imphal East Zilagi Yangang Popi Police Station Manung Chanba Natum Singh Sanasabi da Tibu Humbagi Tabuk Chatabada hand grenade ahum Detonator Nipan Tube Launch Mari Insas LMG Magazine Aman Nomoi Maru Tokning Singh Para Bomb Bulletproof Jacket na Chingba Singh Fagat Lihari Manipur Police ki control na Thokpa Cherol Aman Nahai Churachandpur Zilagi Zalmon Khulda Saramba Village Volunteer Singi Training Camp ama tugai kre. Manipur Police nangarang Imphal East ki wangkhay degi UNLF ki miyo ama fare mango degi pistol ama kapayari ban nomoi maru tara mga mobile phone ani fare. Masigim kha tarapada ti humbai tabuk chathapada
SMG carbine nongmai ama 9mm gi pistol ama hand grenade ama nongmai maru kaya marom fagale Manipur police na khundrapom awang lekai degi UNLF P gi myo ama fare mahak miyam degi sel khaiba de chenabani hairi mangon degi mobile handset ani amasung sel kharasu fagale hairi amarom da Tenopal jila gi more de leiba Mompi khuldagi GI sit hura lamba myo ani BSF na fagalaba matung more police sinakri hairi ngarang Imphal Police Station gi manung chanba North Eosidagi myo ama heroin kilogram ama gram cham subna tarkulona na phare Tamelong jila gi Tadubungi degi security force ngarang thibhombe gi thabu chathabada heroin gram marfurom phagpangam ki hauki bathang janimi Bisanpur jila gi forest guard meya digi KYKL gi myo ama Manipur police na fakhi MLA Sek Nur Hassan Hairi Kshetrimayum model Kendra ama oina na bakan na honari Kendra asibu chakona na honna da miyam pun honna mina bagi tangai fadabalai Imphal iski Kshetrimayum lekai dangasi pangtu bathoram ama da wafa masisri Nur Hassan na phongno kibani mang hai Kendra asigi manung da leiba lambi kaya atuba matam da semjim bagaluna na matik chaba drainage system lehan ba amadi street lamp na chingbasu thana na ba honari Senapati Zila ge Senapati Bazar leba mini indoor stadium dangarang Senapati Spring Trade Expo hogdokre Senapati District Students Association na senba thorum atuda tongan ba polom kaya mo utpa stall sing hangdokli expo ase numit khudingi ayu pung 8 makhai digi numidang pung 3 fawba hangani trade expo ase tha asigi kunipan fawba chathagani hairi Manipur gi sangnara ba khunung isei seksakpa thongam gose meite ngasi lekhidre masagi chei humudra manga sukre gose meite masagi anaba amadegi Imphal gi nagamapal singjubam direct leba masagi mayumda lekhidabani mahak Akaswani Imphal gi B grade artist ni tabiriba pawasi Akaswani Imphal degi ni Leba sinangasi Varat Sangbidan Basamlamba B.R. Ambedkar gi chama kuntra mari suba mapukumo numita ikai khumna budli numit asigi mari nenena leba ki tongan ba mafam singda tharung kaya pangtokli Rashtrapati Draupadi Murmu Uparashtrapati Jagdip Dhankar Pradhan Mantri Narendra Modi Lok Sabha Adhyaksa Om Birla amasung Sangsad Sadasya singna Parliament House Complex leba Baba Saheb ki mitamda ngasi ayu leikatuna ikai khumna budki Mapung iba Tharam Ambedkar gi pungno phomlamda Madhya Pradesh ki mauda pangthokli tharam atuda rajya gi Mukhyamantri Mohan Yadav na larik ama phomgaluna na Biratna Award khusinagani BJP na sinduna tha asigi kunmanga fawba tongan ba tharong kaya pangthokani tharong gi saru amu oina Sangbidan gi preamble patokpa Anganwadi Center amasung schedule kasing na khundaba mafam singda leiba school singda amot akai sengdokpa amasung community service ki thoram sing pangthokani Pradhan Mantri Narendra Modi na ngasi ayo Hisar degi Ajodhya tamna paigadaba commercial flight ama hogdokre amasung Hisar airport ki anoba terminal building sanabagi jatra hunkre Sri Modi na miyangi mifam amadasu wangangki ngihaki matungda Pradhan Mantri na Yamuna Nagar da chakot thaurangi project sing jatra hungani amasung sangagani lamdam aduda mai fangana bagi infrastructure hena fagat hana bagi pandam da Sri Modi na Yamuna Nagar Dinabandhu Soturam thermal power plant gi megawatt chanipan gi modern thermal power unit ki jatra hungani Govardhan scheme bu hena khumang choksun bagi damakta Pradhan Mantri na Yamuna Nagar gi muka Parbuda complex biogas plant amagi jatra su hungani maana kilometer taramari meter chamri sangba Riwari bypass project su sanghagani project asi Bharatmala pariyojna gi makhada lupa koti lising masumna humbutra romchangna paikhat kadabani Awang nongpo Bharat ahan bo oina robotics surgery ki khudong chaba Assam da hangdokle Assam gi Mukhyamantri Himanta Biswa Sarma Guwahati Medical College amasung hospital gi State Cancer Institute ta khudong chaba asi hangdokhibani social media da thadorpa cherol amada Mukhyamantri hai Assam gi miyamna boha kumai hobgaluna na awang nongpo Bharat ahan bo oina onco robotic surgery ki khudong chaba phangan bani mang hai oncology gi surgery sing sialam na changdana toba ngamhalagani Sri Himanta hai made in India gi khutang da saba machine asi khudong chaba Dibrugarh amasung Silchar Medical College sing da su phangan gani Hozik aroibada maroiba pau amuk hana Rajapal Ajay Kumar Valan hari English sing machama panipu marigi ngasigi numit asida moirang da ahan bo oina varki machu hongi fira chingaki ba asi leiba asigi ningtam ihogi khwaidi gi singthani oiba tangkak amani dharma gi chanabi amasung harak jamolona ngasi Manipur da cherabu kumai pangthokli Dr B.R. Ambedkar gi chama kuntra mari suba mapu kumanga mari lenena Pradhan Mantri Narendra Modi na tonga tonga project khare gi jatra hun khare gi na sangaragani amasung awang nupo Bharat ahan bo oina robotic surgery gi khudong chaba Assam da leire pauli seri